Manipura TANGDU LEITABA HANJILLAKPAGA IROINANA Nakal Anigi Marakta Wari Shannanabagi Thourang Loukhatpa Houre HAINA Union Home Minister Amit Shah PHONGDOKKHRE Ngarang Chathakiba Rajya Sabhagi Mifamda Union Home Minister Amit Shah PHONGDOKKHRE Wafam Singh National gi pauche ama oriba dai hinduna kot tawraduna hai kukijo amasung maijai furup anigi marakta hojik leiriba tokhai tanaba amade yengthinabagi fibam asi wari sanaduna wakhal taminaba ngamgani haibasida chena thajai Manipura oriba fibam asigi matangda marik chumba wafam pumnamak mathangi chayolda double tawbaga loinana Manipura president rule thamkhibagi proclamation su house tage tawgani Irang asigi warishin ama laknaba maijai amasung kukijo anigi marakta wari shannanabagi thabak chathaba houre haina su Amit Shah house ta thamki haina da hindugi report asina makha tare panba yabade Manipura thokliba Irang asigi warishin ama puraknaba haukiba tang 38 amasung 32 da Ministry of Home Affairs ki official sing state asida laktuna kukijo amasung maijai furup ke sesu sing tongan unakhe loinana center na Manipur da tangdu leitaba hanjilaknaba semdiba road map adu ningthina khanghanba lekhrabade